State asigi oina cancer nabagi chang khwaidagi wangba si breast cancer ni masigi matungda lungs cancer ni. Cancer nabagi chang wangkhalakpaga loinana kiningai oiba chang amada lakadauri haina Karkinos Manipur Cancer Care and Research Institute ke Director amadi CEO Dr. Professor GS Moirang Thimna phungdokrai. Wafma sing asi soibam laikai wangkai khunau dalaiba Citizens Club ta pangthokpa Prevention and Early Detection of Cancer cum Risk Assessment gi Awareness Program gi thoromda phungdokibane. Karkinos Manipur Cancer Care Institute and Research Center na Citizen Club ka pulaga sinduna pangthokiba Awareness Program aduda wangkai SG MLA TH Arun Kumar, Citizen Club ki President and Remote Kumar Mitei, Karkinos Healthcare ki Advisor Dr. R.K. Nimai, Retired IAS Amadi Health Services ki Hanagi Director Dr. K. Razo Su Sarukyake. Club adu kya koi badal laiba myoi kya na sarukyakeba thoramadu da Dr. Professor GS Moirang Themna cancer haiba laina asi layeng bada fabang amba laina makhalamani hana mangzau nana layeng labadi fabang amba laina asi naraklaba matungda oina layeng balak pasina layeng bada chauba awaba ma oi India gi oina Kerala na khwaidagi wangba oi adubu Northeast ke oina Mizoram State na cancer nabage chang wang na lay Manipur gi oina su Bharat ki oina yeng bada ka hena wangba oidrabasu nabage chang wangkhalakpa si leptabana kiningai oiba thak amada laklei maroina state asigi oina nupi singda naganba laina breast cancer na chada 35.3 ki changda naduna khwaidi wangbu oidei masigi matungda tobacco item sizinaba sina chada 33.3 ki chang oiduna anisubo oidei fibam asida ikoina miyam da ningthina gyan tahanduna hairiba laina asi naraktringai ngakthoknaba miyamda paksana awareness piba haibasi yamna maru oi maramaduna miyamda hairiba laina asigi matangda hena khanghanba thoramasi pangthokpani haike asida soiling amta leibi yate ba ngaksam sida karamana akhoi ngaksam da matum da di lim node isam chama tonsil leraga su asida mi ka ba yai ko adu asida akhoi gi sakhaw da cancer torga pancreas da cancer torga asida mi kar pa yai ba madu versus gland ka ba khoina adu di ngaksam sida so kari gumam da message amta soiling amta leibi yate hari ba leiradi madu kari gumam oiram ba yai adu isam chama su oiram ba yai adu akhoi na awareness akhoi na pi ba ngamagadi aduma prajada piba ngamaga prajana khitang nganna lakpirgide akoina cancer burden se akoi north eastern si cancer capital of the country ana laukthokrabane